Mayambu Wari Tunggol na taramna oksabaga loinana khurumjari. Ngasisu asengba thokiba wari ama puduna laksari. Wari asi inaunupi amana thabirakpani. Pathoksabada soikiba yaurabasu mayamna ngakpiyu. Loinana channel asibusu support tawbiyu. Adudi wari si haujarage. Matam khara kuirabagi wari ni. Aikhoina college tamlingaida thengnakiba thawdok amagi wari ni. Aikhoina angang oiringai matam adudi imung amada angang masingsi yamna pokpa adumak satnarami. Fajaba phi setpa yamna nanba kaya thoina khanaramde. High school karakpa matam phawba saite kotpi pathali marung konbi yumsabi asina singba sanaba makhal kaya amasu lairi. Mayamsi nupa nupi haiba laite. Pulap sanaduna labuk lamhang marang kaina laibanina kayada nungaina sanarakhi. Adubu matamgi ahomba lakpana aisu college tamnaba honaba takhi. Ai high school tambadagi hauraga college karakpa phawbasi fail suoi oirakhide. Aduna maram oiduna ise hoina khara phaba college amada tamnanaba hairamni. Matam aduda aikhoigi imungsi nungaiba imung amadi oikhide. Ima ipana pokpada isil inau nupi ngakta manga poi. Ima babasu sarkargi thabak inkhang amattasu tawhoude. Hingol sambal koiba lausing uba asina maru oiba thabak oikhi. Matam aduda ima ipa animak miyai sanba matam oirakhi. Sui nomi hargasu hena pangan sokpa thabakti makhoida tawhallamde. Aduna ise singna imungi bahar pumba purammi. Matam aduda aina kawba yaroidaba aigidamakta wazakhiba ise anini. Isena saba phisi mafam khudingmakta pamdaba leite. Mayek naiba sabasina isena hena sanajabasu oikhi. Asumna aigidamaksu ise singna asuki matik wazakhi. Ise sing loina nungsi ise yaimana phanek loli. Ise yaimana ahing nungthil khangdana phanek londuna imungi awat apak kaya amasu mateng pangduna lakhi. Makhoidi lairiksu khara dam tamhoraga adumak makha tamthaba ngamdana tokre. Asumna matam khara haukraba tungda aisu college amada mingchalle. Aina tamliba college asi yumdagidi khara lapi gari tongduna satlaga college karibani. Yungi isi singna numit khudingi gari tonglaga satpase hayeng karigumba matamda khudong charaktabasu yai. Aduna college gi hostel natragana rail kumba leirabadi hangnaba haina hairakhi. Aisu maduna phagadra khanduna imanabi singa punna tanare. Makhoisu lamlapna lakpa yawbanina hoi aduna phagadra haiduna aikhoi punna ren ama oina hanglasi haina tanare. Mathangi numitni college aduga panglapti laptaba mafam ama aikhoina hanglubada leire. Aikhoi mayam tanaduna mafam ado laure. Aduga afaba numit amada laklage hairamlaga aikhoi yumda hanare. Asumna aikhoi imanabi punna ren ama lauduna leiraba matung numit khudingi college satlammi. Noma numit amani imanabi amadi practical lay ai khara nganna satkani aduga khara nganna su halakani haiduna college satkirami. Numit ado aisu isase khara nungaite nongthi nomangbasiga haiduna numitu college satkide. Aisu sak thongduna sanaba kanna honarami. Matamdu ayuki pung 12 tagadaba min khara dangairami. Tanjaduda college satkibi imanabi ado hobe laklammi. Masa ado pakhatpadawna su tawrammi. Aina senthokduna kari tawba yaurabage nangna hobe laklisibu haina hangki. Mana sor mapi honduna pakhatna hairakhi. Aikhoigi lambi sangpham asida lampak macha ama leiriba uwa hauriba mafamduda angang ama ani sienba urae. Ai munna su yengba kiduna yengde. Ai sigi lambi sida satpa yamna kire. Itomta satpa ngamlaroi hairakhi. Magi pakhatpadu aina phathabiraga nangna bahapna uba oiramgani. Adudabu kadaidagi angang leidoino lao sak oina sanaba tawrasi lao haiduna aigi kada pusillammi. Sumna matam khara haukraba tungda
Yum adugi mapu oiriba ahal ado masa ngamlakte haiduna masanupa aduna doctor da pukhatlami. Aikhoi imanabising ka aduda tuminna magi table da phamduna lairik yengduna lairingai tanja aduda yumbu adugi tada adugi inamma adu aikhoigi ka da changlakhi. Matam aduda aina inamma kari laire haina hanglammi. Inamma aduna karisu thoidokpa laite paw mata haige changlakpani haiduna makha tarai. Aikhoigi ikubo doctor da pukhatkibadu yagadaba mande hai. Karigumba leikaigi mi ama sigadaba leirabadi Khunyaida leiriba mafam asida sakhina pi hai. Aduna aikhoi nupana thabak halakpada makusu khonghowi aduga ngarang hansu mana thabak chatpada kwaksu lakna khonghowi hai. Aduna karigumba leitragadi nakhoisu pawsi nganna pige haiduna tawbani haina inamana hairakhi. Aisu swai lauki aina makha tana hoi inamma aikhoisu kari no loisinge haina khungki. Inamana mapan thokhraba matung imanabi aikhoi ngahakti tumin leikhi. Imanabi tondona as aidi tallehe nahan aina uriba matauduga pawsiga tumbaga amata yaroidori hairakhi. Karisu tawroi kaisu khalunu aikhoi manga taruk suriba sibu mina tawnadaba thabakla mi punamak loina sidoini bema haina aina hairammi. Tonthoina amu hoi sibabudi sidoine adu orabasu siramdai matamda sa usek singi mong matause hainadi haibani. Asumna ahing aduma wari sana haukre. Anaba adusu hoi mai hairakte. Aikhoisu hangluba tawramde. Aikhoigi college chatnaba kanna honarammi. Aisu ngasidi college chatlage haiduna kanna loisillammi. Tonthoina tondone aikhoi punna chapminarasi haina makhong hamna laurai. Aisu hoi chatlasi hairammi. Asumna aikhoi imanabi punna college chatminarammi. Aikhoi imanabising subject manadabanina class loibasu manade. Punna hanminanaba haiduna college gi kantil ama laiba aduda aikhoi ngainarami. Mathang tholakpana aikhoi yumda halaklami. Lambida lakna tondona mana nahan ukhiba mafamdo khudombi thillaga aikhoida yenghalami. Numit adudi numidang waram su oibaga mi su khara langbaga kari amata thengnakhide. Tawbagidi mafam ado yengbada akiba madi oi. Hainagi u ariba kayasu hawi aduga uri wari kaya amasu yantha leirammi. Hairiba mafam ado yaudringai khongnang pambi asoba amasu lei. Nakandana mang amasu lei. Asumna wari sana lakpana aikhoigi renki mafamdu yaure. Mathangi numitni aikhoigi college gi function ama leibana aikhoi ngasidi khara thenglap chasi haiduna ngaihak lairik paduna leinarammi. Pung yenglubada ayuki pung 10 makhai taduna leiramle. Aikhoi phuk haugatuna chak thongnaba honarammi. Chak charaba matung loisinabada pung 12 tagadaure. Aikhoi yamna thuna loisinduna college chatle. College yaurba matamda program haurani haina lauthorai. Aikhoi college adugi hall da changsille. Program adu khara chauna tawi. Mafam adugi MLA su yawi. Mi su adum tilli. VIP sing amadi college adugi maru oibasing mathang wa ngangduna program ado phajana pangthokpana matamdi khanghodre. Numit tasinkhre. Thaurom adu loiraga tholakpadadi mi masak khangnadre. Khangmam mamsinba tanja haibadu oikhre. Aikhoi manga taruksu khong kanna thangduna yum yaunaba honarammi. Asum lapana ngasaigi Khunyaigi asukpa jaga yausilakle. Nongsu thili sui aduga nong mamit khangphakpada urak aduda mi chathok chasin tawbagum urammi. Tondona tonthoi adagi si mi khara leibagum tawdra sibu mi natabra mi hairai. Aisu hat yengsilui mi khara koicha chatpagum tawba male. Tonthoina mi di mali mai iseng sengde lao khara thuna mapaji lanthok lahorasi haiduna khonglei thuna mapadu lanthok lagle. Asum tawna aikhoi mihun chegum sengana renki mafam yaurakle. Ngaihak pothanarba matung sa ising thongduna saba thappa loiraga pothanare. Numidangi pung 2 taba matam aduwaida inamana thongda dong thinduna aikhoi hawdolai.
ꯑꯩꯁꯨ ꯇꯥꯟꯖꯥꯗꯨꯗ ꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯊꯣꯡ ꯊꯤꯟꯕ ꯇꯥꯕꯗ ꯍꯪꯂꯝꯃꯤ꯫ ꯏꯅꯝꯃꯔꯥ ꯍꯥꯏꯗꯨꯅ ꯏꯅꯝꯃꯅ ꯃꯥꯅꯤ, ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯏꯅꯝꯃꯅ ꯑꯍꯜꯗꯣ ꯂꯩꯇ꯭ꯔꯦ, ꯍꯧꯖꯤꯛ ꯄꯨꯊꯔꯛꯀꯅꯤ ꯍꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯅꯈꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒꯏꯅꯝꯃꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯅꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3:30ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯋꯥꯏꯗ ꯑꯍꯜ ꯑꯗꯣ ꯄꯨꯊꯔꯛꯈꯤ꯫ ꯂꯩꯀꯥꯏ ꯄꯥꯎ ꯆꯦꯟꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯤ ꯑꯃ ꯂꯩꯇꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ लांꯗꯨꯅ ꯄꯣꯠꯂꯣꯏꯅꯕ ꯄꯨꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯒꯤ BA ꯑꯔꯣꯏꯕ ꯆꯍꯤ ꯑꯣꯏꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯅ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯑꯔꯩ ꯂꯩꯇ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯌꯨꯝꯕꯨꯒꯤ ꯏꯅꯝꯃ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯏꯅꯝꯃꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯀꯧꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯈꯤ꯫ ꯅꯈꯣꯏꯅ ꯀꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯣꯡꯃ ꯐꯥꯎꯕ ꯋꯥꯔꯤ ꯂꯤꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯟꯌꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯦ ꯍꯩꯅꯕꯤꯅꯤ꯫ ꯈꯨꯟꯌꯥꯏ ꯌꯧꯗ꯭ꯔꯤꯉꯩ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯁꯤꯒ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯀꯨꯕꯣꯛꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯦꯡꯅ ꯃꯝꯅ ꯆꯠꯄ ꯀꯤꯅꯩ꯫ ꯃꯤ 2-3 ꯆꯠꯂꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯅꯥꯏꯇꯣꯝ ꯆꯠꯄ ꯑꯁꯤꯅꯤ ꯈꯔ ꯊꯦꯡꯅꯒꯜꯂꯤꯕꯁꯦ꯫ ꯅꯥꯇꯩ ꯆꯥꯗꯕ ꯀꯌꯥꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯑꯁꯤ ꯃꯤ ꯑꯃ ꯁꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯈꯤꯅꯥ ꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅꯩ꯫ ꯑꯁꯨꯝꯅ ꯏꯅꯝꯃꯅ ꯃꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯕꯤꯔꯛꯈꯤꯕ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯑꯁꯣꯏ ꯑꯉꯥꯝꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯑꯩꯈꯣই ꯑꯔꯣꯏꯕ ꯆꯍꯤ ꯑꯣꯏꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣꯝꯗ ꯉꯁꯤ ꯐꯥꯎꯕ ꯆꯠꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫